ꯑꯍꯥꯟꯕ ꯊꯦꯡꯅꯕꯅꯤꯀꯣ ꯑꯗꯣ ꯅꯪꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯗꯦꯕꯤꯇꯥ ꯀꯩ ꯂꯝ ꯑꯣꯏꯗꯣꯏꯅꯣ ꯁꯤꯗ ꯃꯣꯏꯁꯦ ꯁꯤꯒꯤ ꯔꯤꯝꯁ ꯀꯩ ꯍꯥꯏꯒꯦ ꯔꯤꯝꯁ ꯔꯣꯗ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗ ꯆꯠꯂꯝꯕꯗꯒꯤ ꯈꯤꯇꯪ ꯀꯟꯅ ꯉꯥꯡꯉꯨꯀꯣ ꯑꯗꯨ ꯆꯠꯂꯝꯕꯗꯒꯤ ꯑꯩꯅ ꯐꯥꯔꯒ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯃꯤꯟꯅꯁꯦ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯅꯝꯃꯤꯟꯅꯕꯅꯦꯕꯀꯣ ꯑꯗꯣ ꯅꯪ ꯃꯤꯡꯗꯣ ꯀꯩ ꯍꯥꯏꯕ ꯑꯝꯇꯒ ꯍꯥꯏꯕꯤꯌꯨ ꯗꯦꯕꯤꯇꯥ ꯍꯥꯏꯕ ꯑꯁ ꯗꯦꯕꯤꯇꯥ ꯃꯤꯡꯒ ꯁꯛ ꯌꯥꯝ ꯆꯥꯅꯩ ꯍꯥꯏꯕ ꯁꯨꯝ ꯆꯥꯕꯤ ꯑꯣꯏꯔꯤꯁꯤꯕꯨ ꯀꯩꯀꯩ ꯆꯥꯕꯤꯒꯦ ꯍꯥꯏꯗꯤ ꯀꯩꯀꯩ ꯆꯥꯛ ꯆꯥꯔꯒꯅꯦ ꯇꯨꯝꯕꯗꯣ ꯆꯥꯛ ꯆꯥꯔ ꯇꯨꯝꯕ ꯑꯩꯁꯦ ꯀꯪꯉꯦꯕꯀꯣ ꯑꯩꯁꯦ ꯀꯪꯉꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒꯗꯤ ꯀꯪꯕꯁꯤ ꯐꯔꯛꯀꯅꯤ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯗꯤ ꯅꯪ ꯈꯪꯕꯗꯣ ꯍꯥꯏꯗꯤ ꯅꯪ ꯍꯥꯏꯗꯤ ꯁꯤꯗꯤ ꯑꯈꯪ ꯑꯍꯩꯁꯤꯗꯤ ꯑꯣꯖꯥꯅꯦ ꯍꯥꯏꯅꯩꯗꯅ ꯑꯗꯨꯅ ꯅꯪꯅ ꯈꯤꯇꯪ ꯅꯣꯏꯕ ꯑꯃ ꯌꯥꯎꯔꯤꯕꯅꯤ ꯁꯣꯔꯤ ꯅꯪꯅ ꯈꯤꯇꯪ ꯆꯕꯤ ꯑꯣꯏꯕ ꯑꯃ ꯌꯥꯎꯕꯅꯤꯅꯅꯦ ꯑꯁꯤꯁꯦ ꯑꯩ ꯅꯉꯣꯟꯗ ꯍꯪꯕꯅꯦ ꯅꯣꯏꯕ ꯅꯠꯇꯦꯀꯣ ꯆꯕꯤ ꯑꯣꯏꯕꯅꯤ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯑꯣꯏꯕꯒꯤ ꯑꯩ ꯅꯉꯣꯟꯗ ꯍꯪꯕꯅꯦꯕꯀꯣ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒꯗꯤ ꯗꯗꯥꯁꯦ ꯗꯥꯀꯣꯔꯧꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒꯗꯤ ꯅꯣꯏꯔꯛꯀꯅꯤ ꯍꯥꯏꯐꯦꯠꯇꯪ ꯅꯪ ꯅꯣꯂꯦꯖꯇꯣ ꯆꯥꯔꯣ ꯆꯥꯔꯒ ꯅꯨꯡꯊꯤꯟ ꯀꯩ ꯇꯨꯝꯃꯣ ꯄꯨꯡ ꯑꯃ ꯑꯁ꯭ꯋꯥꯏꯗꯒꯤ ꯇꯨꯝꯃꯗꯨꯅ ꯄꯨꯡ 3:30 ꯁ꯭ꯋꯥꯏꯗ ꯇꯨꯝꯃꯣ ꯍꯧꯒꯠꯂꯣ ꯑꯗꯨꯒ ꯑꯃꯨꯛ ꯆꯥꯔꯣ ꯆꯥꯔꯒ ꯑꯗꯨꯝ ꯐꯝꯃꯒ ꯂꯩꯔꯣ ꯀꯩꯝ ꯇꯧꯗꯕꯤ ꯑꯗꯨ ꯑꯣꯏꯗꯤ ꯑꯗꯨꯝ ꯅꯣꯏꯔꯛꯑꯅꯤ ꯑꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯪ ꯅꯣꯏꯔꯛꯏꯁꯦ ꯀꯣꯏꯁꯟ ꯀꯧꯅꯨꯒꯦ ꯌꯥꯏꯀꯣ ꯑꯗꯣ ꯁꯤꯁꯇꯔꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯁꯨꯕꯤꯒꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯍꯨꯝ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯂꯝꯁꯦ ꯀꯩ ꯍꯥꯏꯕ ꯑꯃꯨꯛꯀ ꯎꯔꯤꯄꯣꯛ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯁꯨꯗꯣꯏꯅꯣ ꯑꯍꯨꯝꯅꯦꯕ ꯅꯨꯄꯥ ꯀꯌꯥ ꯅꯨꯄꯤ ꯀꯌꯥ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯅꯤ ꯑꯣ ꯅꯪꯅ ꯑꯇꯣꯝꯕꯤ ꯑꯣꯏꯗꯣꯏꯔꯥ ꯑꯍꯟ ꯑꯣꯏꯗꯣꯏꯔꯥ ꯑꯍꯟ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯍꯟꯅꯦ ꯑꯩꯁꯨ ꯑꯍꯟꯅꯦꯕ ꯑꯗꯣ ꯑꯍꯟ ꯑꯗꯨꯝ ꯆꯥꯟꯅꯔꯦ ꯑꯗꯣ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕ ꯌꯥꯔꯦ ꯑꯍꯟꯁꯤ ꯆꯥꯅꯩ ꯍꯥꯏꯅꯗꯥꯏꯅꯦ ꯈꯪꯗꯦ ꯃꯤꯅ ꯍꯥꯏꯕꯗꯤ ꯑꯍꯟꯒ ꯑꯇꯣꯝꯕꯒ ꯍꯥꯏꯅꯕꯅꯦꯕ ꯑꯍꯟꯒ ꯑꯇꯣꯝꯕꯒ ꯑꯁ ꯌꯥꯗꯦꯗ ꯑꯗꯨꯗꯤ ꯑꯩ ꯑꯇꯣꯝꯕꯒꯨꯝꯕ ꯍꯦꯟꯅ ꯄꯥꯝꯃꯦ ꯑꯇꯣꯝꯕꯒꯨꯝꯕ ꯄꯥꯝꯃꯦ ꯑꯩꯗꯤ ꯄꯥꯝꯗ꯭ꯔꯕ ꯑꯍꯟ ꯑꯣꯏꯕꯅꯤꯅ ꯈꯟꯅꯔꯛꯀꯅꯤ ꯑꯗꯣ ꯈꯟꯅꯔꯔꯣꯏꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯁꯦ ꯑꯗꯣ ꯑꯩꯅ ꯑꯇꯣꯝꯕ ꯑꯣꯏꯔꯝꯃꯒꯗꯤ ꯌꯥꯗꯣꯏꯔꯥ ꯍꯥꯏꯁꯦ ꯌꯥꯅꯤ ꯑꯗꯨꯗꯤ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯇꯣꯝꯕꯗꯤ ꯈꯤꯇꯪ ꯀꯟꯅ ꯉꯥꯡꯉꯨꯀꯣ ꯁꯦꯡꯅ ꯇꯥꯅꯕ ꯑꯗꯣ ꯀꯩꯅꯣꯁꯦ ꯁꯤꯁꯇꯔꯁꯦ ꯍꯧꯖꯤꯛ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ ꯕꯣꯏ ꯐ꯭ꯔꯦꯟ ꯂꯩꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯂꯩꯌꯦ ꯑꯗꯣ ꯀꯥꯏꯅ ꯊꯣꯛꯈ꯭ꯔꯣ ꯑꯩꯒ ꯅꯨꯡꯁꯤꯅꯔꯁꯦ ꯀꯩꯒꯤꯅꯣꯕ ꯀꯥꯏꯅꯅꯕ ꯅꯠꯇꯦ ꯅꯨꯡꯁꯤꯅꯩꯁꯦ ꯀꯩꯗꯧꯅꯕ ꯃꯤ ꯊꯨꯡꯅꯅꯕꯅꯤ ꯊꯨꯡꯅꯔꯒ ꯀꯩꯗꯧꯗꯣꯏꯅꯣ ꯊꯨꯡꯅꯔꯒ ꯅꯠꯇꯦꯌꯦ ꯅꯠꯇꯦ ꯍꯌꯦꯡꯋꯥꯏꯅꯦ ꯁꯣꯅꯥꯀꯟꯗ ꯆꯪꯒꯗꯧꯕ ꯍꯌꯦꯡꯋꯥꯏꯅꯦ ꯂꯨꯍꯣꯡꯉꯅꯤ ꯑꯗꯨꯒ ꯅꯠꯇꯦ ꯅꯨꯡꯁꯤꯅꯔꯒ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯁꯦ ꯅꯪ ꯐꯖꯅ ꯈꯨꯝꯕ ꯌꯥꯗ꯭ꯔꯣ ꯄꯥꯎꯈꯨꯝꯁꯤꯕ ꯀꯩꯗꯣ ꯐꯅꯤ ꯇꯥꯔꯤꯁꯤꯕꯣ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕꯁꯦ ꯑꯁꯤꯗ ꯑꯩ ꯌꯨꯝ ꯆꯠꯀꯅꯤ ꯆꯠꯅꯔꯤꯕ ꯍꯥꯏꯁꯦ ꯀꯔꯤ ꯆꯠꯅꯕꯤ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩ ꯌꯨꯝꯗꯤ ꯁꯤꯅꯤ ꯅꯨꯡꯁꯤꯅꯔꯅꯤ ꯂꯨꯍꯣꯡꯉꯅꯤ ꯁꯨꯃꯥꯏꯅ ꯍꯥꯏꯌꯣ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯃꯅꯤ ꯂꯣꯏꯔꯦ ꯑꯗꯣ ꯀꯩꯅꯣꯁꯦ ꯑꯩ ꯀꯩꯅꯣꯝ ꯑꯗꯨꯝ ꯍꯥꯏꯒꯦꯕꯀꯣ ꯅꯪꯁꯦ ꯇ꯭ꯔꯥꯏꯕꯦꯂꯔ ꯑꯃꯅꯦꯕ ꯅꯪꯁꯦ ꯇ꯭ꯔꯥꯏꯕꯦꯂꯔ ꯑꯃꯅꯦꯕ ꯍꯥꯏꯗꯤ ꯅꯪ ꯈꯪꯗꯕ ꯋꯥꯅꯦ ꯍꯧꯖꯤꯛ ꯅꯨꯄꯥ ꯅꯨꯡꯁꯤꯅꯕ ꯑꯇꯣꯞꯄ ꯂꯩꯕ ꯋꯥꯅꯦꯕꯀꯣ ꯅꯪꯁꯦ ꯇ꯭ꯔꯥꯏꯕꯦꯂꯔ ꯑꯃꯅꯦꯕ ꯑꯗꯣ ꯅꯪꯁꯦ ꯐ꯭ꯌꯨꯆꯔꯗꯩ ꯂꯥꯛꯄꯅꯦꯕ ꯀꯣ ꯍꯌꯦꯡꯋꯥꯏ ꯐ꯭ꯌꯨꯆꯔꯗ ꯊꯨꯡꯅꯗꯣꯏꯁꯤꯅ ꯏꯕꯥꯅꯤꯅꯦꯕ ꯌꯥꯏꯀꯣ ꯅꯪ ꯍꯧꯖꯤꯛ ꯈꯪꯗꯕꯒꯤꯀꯣ ꯅꯪꯅ ꯃꯇꯝꯁꯤꯗ ꯅꯨꯡꯁꯤꯅꯔꯤꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯀꯩꯅꯣꯗꯨ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯇꯥꯏꯝꯗꯨ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯌꯥꯏꯀꯣ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯣ ꯍꯥꯏꯕ ꯇꯥꯏꯌꯣꯅꯦ ꯌꯥꯗꯕ꯭ꯔꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯣ ꯅꯪ ꯈꯪꯗꯕꯩꯅꯦꯕ ꯍꯌꯦꯡꯋꯥꯏ ꯅꯪ ꯑꯁꯤ ꯅꯨꯄꯥꯁꯤ ꯀꯣꯏꯅꯔꯝꯃꯤꯔꯒ ꯇꯧꯔꯒ ꯍꯣꯏ ꯅꯪ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯗ ꯑꯗꯨꯗꯤ ꯅꯪ ꯇ꯭ꯔꯥꯏꯕꯦꯂꯔ ꯇꯧꯔꯒ ꯂꯥꯛꯄ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯝꯃꯒꯗꯤ ꯅꯪ ꯇꯧꯔꯤꯁꯤ ꯆꯨꯝꯕ꯭ꯔꯥ ꯅꯪꯅ ꯅꯋꯥꯗ ꯇꯧꯔꯤꯁꯤ ꯆꯨꯝꯕ꯭ꯔꯕ
ꯅꯪꯅ ꯅꯋꯥꯗ ꯃꯤꯅꯝꯃꯤꯁꯦ ꯆꯨꯝꯃꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯃꯗꯨꯗ ꯐ꯭ꯌꯨꯆꯔꯅꯤꯅ ꯍꯧꯖꯤꯛꯅ ꯄ꯭ꯔꯦꯖꯦꯟꯅꯤꯗꯅ ꯑꯗꯨꯅ ꯐ꯭ꯌꯨꯆꯔꯗꯤ ꯍꯧꯖꯤꯛ ꯑꯩꯗꯤ ꯎꯕ ꯅꯠꯇꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯑꯗꯣ ꯅꯣꯏ ꯃꯃꯥ ꯕꯕꯥ ꯂꯩꯀꯣ ꯂꯩ ꯅꯣꯏ ꯃꯃꯥ ꯕꯕꯥ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯅꯣꯏ ꯃꯃꯥ ꯕꯕꯥꯗꯣ ꯍꯨꯔꯥꯟꯕꯅꯦꯕ ꯍꯨꯔꯥꯟꯕꯅꯦ ꯅꯣꯏ ꯃꯃꯥ ꯕꯕꯥꯗꯣ ꯀꯃꯥꯏꯅ ꯑꯩꯅ ꯑꯗꯨꯝ ꯅꯨꯃꯤꯗꯥꯡꯁꯤꯗꯅꯦ ꯑꯩꯅ ꯑꯗꯨꯝ ꯑꯇꯤꯌꯥꯁꯤꯗ ꯌꯦꯡꯈꯠꯂꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯝ ꯌꯦꯡꯈꯠꯂꯦ ꯑꯗꯨꯒ ꯊꯋꯥꯟꯃꯤꯆꯥꯛꯀꯤ ꯃꯁꯤꯡꯁꯦ ꯑꯗꯨꯝ ꯊꯤꯌꯦꯕ ꯅꯨꯡꯇꯤꯒꯤ ꯊꯤꯕꯗ ꯑꯩ ꯊꯋꯥꯟꯃꯤꯆꯥꯛ ꯃꯁꯤꯡꯁꯦ ꯊꯤꯕꯁꯦ ꯉꯝꯃꯦꯕꯀோ ꯑꯗ ꯑꯅꯤ ꯋꯥꯠꯂꯦꯕꯀꯣ ꯑꯅꯤ ꯋꯥꯠꯄꯗꯣ ꯅꯣꯏ ꯕꯕꯥꯅ ꯅꯪꯒꯤ ꯅꯃꯤꯠꯇꯣ ꯅꯃꯤꯠ ꯑꯣꯏꯅ ꯍꯥꯞꯄꯤꯔꯛꯈ꯭ꯔꯦꯕ ꯏꯁꯇꯥꯔꯗꯤ ꯍꯥꯞꯄꯤꯔꯛꯈ꯭ꯔꯦꯕ ꯑꯗꯣ ꯌꯥꯏꯀꯣ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯅꯣꯏ ꯕꯕꯥ ꯍꯨꯔꯥꯟꯕ ꯍꯨꯔꯥꯟꯕꯤꯅꯤꯁꯦ ꯅꯪ ꯌꯥꯅꯤꯡꯕ꯭ꯔꯥ ꯌꯥꯅꯤꯡꯗꯕ꯭ꯔꯣ ꯌꯥꯅꯤꯡꯗꯦ ꯀꯩꯒꯤꯅꯣ ꯅꯃꯤꯠꯇ ꯍꯥꯞꯄꯛꯏꯗꯨꯗꯤ ꯑꯩꯗꯤ ꯅꯪꯒꯤ ꯅꯃꯤꯠꯇꯣ ꯏꯁꯇꯥꯔ ꯑꯣꯏꯅ ꯎꯔꯦ Oh my God! ꯑꯗꯣ ꯑꯩꯁꯦ ꯀꯩꯅꯣꯁꯦ ꯅꯨꯄꯥ ꯑꯌꯥꯝꯕ ꯆꯕꯤꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯈꯪꯕ꯭ꯔꯥ ꯆꯕꯤ ꯑꯣꯏꯕ ꯅꯨꯄꯤꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯣ ꯑꯩꯁꯨ ꯅꯪ ꯄꯥꯝꯃꯦꯕ ꯑꯩꯁꯨ ꯅꯪ ꯄꯥꯝꯃꯦ ꯅꯪ ꯅꯨꯡꯁꯤꯔꯦ ꯑꯗꯣ ꯅꯪꯅ ꯆꯕꯤ ꯑꯣꯏꯔꯕꯩ ꯅꯔꯥꯟꯅꯦ ꯍꯥꯏꯇꯥꯔꯦ ꯅꯪ ꯉꯁꯤ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯑꯗꯨꯝ ꯐꯥꯔ ꯄꯨꯔꯅꯤ ꯏꯃꯥꯟꯅꯕ ꯈꯔ ꯌꯥꯎꯔ ꯑꯩꯁꯦ ꯑꯗꯨꯝ ꯐꯥꯔ ꯄꯨꯔꯅꯤꯅ Shooting natrane? Nate, film number saduna, paduna pukibane. Film shooting sarga far bugi baneba. Hoi, Kayum khalorno hayang yung atane. Hayu ko lani ayu. ꯅꯣꯏ ꯅꯨꯄꯥꯗ ꯀꯐꯧ ꯇꯥꯕꯅꯤ ꯑꯗ ꯅꯪꯅ ꯀꯃꯥꯏꯅ ꯆꯠꯈꯤꯕꯗꯣ ꯅꯣꯏ ꯅꯨꯄꯥꯗꯣ ꯀꯐꯧꯗꯧ ꯃꯥꯟꯕ꯭ꯔꯣ ꯀꯞꯀꯅꯤ ꯀꯃꯥꯏꯅ ꯀꯥꯗꯤ ꯀꯞꯀꯅꯤ ꯈꯪꯗꯦ ꯑꯗꯒꯤ Shut the fuck up. ꯑꯃꯨꯛ ꯀꯞꯇ꯭ꯔꯤꯕꯣ ꯅꯣꯏ ꯁꯥꯏꯁꯦ ꯑꯗꯒꯤꯅꯦ ꯈꯤꯇꯪ ꯀꯟꯅ ꯉꯥꯡꯉꯣꯕꯀꯣ ꯅꯪ ꯑꯦꯛꯁ ꯂꯩꯔꯛꯑꯦꯀꯣ ꯂꯩꯔꯦ ꯑꯦꯛꯁ ꯂꯩꯔꯛꯑꯦꯕ ꯑꯗꯣ ꯑꯦꯛꯁꯦ ꯅꯪꯒꯤ ꯐꯥꯔꯁ ꯂꯞꯇꯣ ꯅꯪꯒꯤ ꯐꯥꯔꯁ ꯂꯞꯁꯦ ꯃꯥ ꯀꯥꯏꯅꯕ ꯃꯇꯝꯗ ꯅꯪꯅ ꯌꯥꯝ ꯋꯥꯈꯤꯕꯗꯣ ꯑꯃꯗꯤ ꯋꯥꯕ꯭ꯔꯥ ꯋꯥꯗꯕ꯭ꯔꯥ ꯑꯗꯨ ꯍꯥꯟꯅ ꯐꯥꯔꯁ ꯂꯞꯇꯗꯤ ꯋꯥꯗꯦ ꯍꯥꯏꯗꯤ ꯗꯨꯀꯥꯟꯗꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯍꯥꯏꯗꯤ ꯀ꯭ꯂꯥꯁ 6-7 ꯇꯧꯕꯅꯤꯅ ꯑꯗꯣ ꯅꯪꯅ ꯌꯥꯝ ꯊꯤ ꯅꯨꯡꯁꯤꯖꯕꯀꯣ ꯅꯪꯅ ꯌꯥꯝ ꯊꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥꯁꯦ ꯑꯁꯤꯁꯦ ꯀꯥꯏꯅꯕ ꯃꯇꯝ ꯑꯃꯗꯤ ꯌꯥꯎꯔꯝꯒꯅꯤꯕ ꯑꯗꯣ ꯀꯥꯏꯅꯕ ꯀꯥꯟꯗ ꯅꯪꯅ ꯑꯍꯥꯟꯕ ꯅꯪꯅ ꯌꯥꯝ ꯋꯥꯈꯤꯕꯗꯣ ꯑꯗꯣ ꯀꯃꯥꯏꯅ ꯀꯥꯗꯤ ꯇꯧꯔ ꯂꯦꯟꯒꯦ ꯍꯥꯏꯗꯤ ꯅꯪꯅ ꯌꯨꯝꯗ ꯂꯩꯕꯗꯣ ꯑꯗꯨꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯅꯪ ꯂꯦꯟꯕꯅꯣ ꯈꯣꯠꯄꯅꯣ ꯍꯥꯏꯗꯣ ꯅꯣꯏ ꯅꯪ ꯍꯥꯏꯗꯤ ꯃꯃꯤꯡꯗꯤ ꯄꯜꯂꯔꯣꯏꯁꯦ ꯃꯐꯝ ꯃꯃꯤꯡ ꯂꯩꯐꯝ ꯑꯝꯇ ꯄꯜꯂꯔꯣꯏꯁꯦꯕ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯦꯟꯒꯦꯗꯣ ꯍꯥꯏꯐꯦꯠꯇꯪ ꯄꯟꯕꯤꯔꯛꯑꯣ ꯑꯋꯥꯕ ꯂꯣꯠꯁꯤꯟꯕ ꯈꯥꯡꯕꯗꯨꯔ ꯅꯪꯅ ꯍꯥꯏꯗꯤ ꯃꯇꯝꯗꯣ ꯀꯃꯥꯏꯅ ꯇꯧꯔ ꯂꯦꯟꯈꯤꯒꯦ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯗꯕꯗꯀꯣ ꯑꯗꯨꯗꯣ ꯍꯥꯏꯐꯦꯠꯇꯪ ꯈꯤꯇꯪ ꯀꯟꯅ ꯉꯥꯡꯉꯣꯕ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒꯨꯝꯕ ꯏꯃꯥꯟꯅꯕꯤꯈꯩꯒ ꯄꯨꯜꯂꯀꯥꯟꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯦꯜꯂꯦ ꯅꯨꯃꯤꯗꯥꯡꯗꯅ ꯃꯤꯝꯁꯀꯨꯝꯕ ꯌꯦꯡꯉꯒ ꯍꯥꯏꯗꯤ ꯅꯤꯡꯁꯤꯡꯗꯅꯕ ꯅꯪꯒꯤꯁꯦ ꯀꯞꯈꯤꯕ ꯋꯥꯈꯤꯕ ꯈꯣꯠꯈꯤꯕꯗꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯤꯅꯦꯀꯣ ꯀꯞꯄꯦ ꯑꯍꯤꯡ ꯀꯞꯄꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯃꯃꯥꯍꯣꯏ ꯇꯥꯔꯤꯗꯨꯅꯦ ꯂꯣꯜ ꯀꯞꯄ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯣ ꯀꯞꯈꯤꯕꯒꯤ ꯃꯑꯣꯡꯗꯣ ꯍꯥꯏꯐꯦꯠꯇꯪ ꯇꯝꯒꯦꯔꯥ ꯅꯠꯇꯦ ꯍꯥꯏꯐꯦꯠꯀꯣ ꯅꯪ ꯀꯞꯈꯤꯕ ꯃꯑꯣꯡꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯞꯈꯤꯒꯦ ꯈꯣꯠꯈꯤꯒꯦ ꯇꯧꯕꯗꯣ ꯍꯥꯏꯐꯦꯠꯇꯪ ꯀꯩꯅꯣ ꯇꯧꯒꯦꯔꯕ ꯀꯞꯈꯤꯕꯒꯤ ꯃꯑꯣꯡ ꯂꯩꯗꯅ ꯅꯪꯅ ꯍꯥꯏꯗꯤ ꯍꯤꯛ ꯇꯧꯔꯒ ꯀꯞꯈꯤꯕꯗꯣ ꯑꯗꯨ ꯅꯪ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯅꯪꯒꯤ ML ꯂꯥꯏꯐꯁꯤ ꯀꯩ ꯑꯣꯏꯒꯦ ꯑꯦꯛꯇ꯭ꯔꯦꯁ ꯑꯃ ꯑꯣꯏꯔꯒꯗꯤ ꯗꯥꯏꯂꯣഗ് ꯃꯆꯥ ꯑꯃ ꯇꯧꯔꯛꯎꯅꯦ ꯗꯥꯏꯂꯣഗ് ꯃꯆꯥ ꯑꯃ ꯇꯧꯔꯣ ꯅꯪ ꯑꯦꯛꯇ꯭ꯔꯦꯁ ꯄꯥꯝꯃꯦ ꯍꯥꯏ ꯗꯥꯏꯂꯣഗ് ꯇꯧꯕ ꯍꯩꯇꯗꯤ ꯅꯪ ꯑꯦꯛꯇ꯭ꯔꯦꯁꯅ ꯅꯋꯥ ꯂꯧꯗꯦ ꯍꯥꯏꯔꯛꯑꯅꯤ ꯗꯥꯏꯂꯣഗ് ꯑꯃ ꯇꯧ ꯑꯦꯛꯇ꯭ꯔꯦꯁ ꯑꯣꯏꯔꯒꯗꯤ ꯁꯤꯗ ꯃꯤ ꯃꯌꯥꯝ ꯆꯠꯂꯤꯗꯅ ꯁꯤ ꯃꯤ ꯃꯌꯥꯝ ꯆꯠꯂꯤꯁꯨ ꯀꯅꯥ ꯎꯈ꯭ꯔꯣꯏꯕ ꯑꯦꯛꯇ꯭ꯔꯦꯁ ꯑꯣꯏꯔꯒꯗꯤꯀꯣ ꯀꯌꯥꯝ ꯃꯋꯥ ꯂꯧꯔꯣꯏꯕꯀꯣ ꯗꯤꯑꯦꯝ ꯀꯤꯌꯥꯔꯅꯦꯕ ꯇꯧꯔꯛꯇꯣꯏꯁꯦ ꯑꯗꯣ ꯅꯪ ꯑꯦꯛꯇ꯭ꯔꯦꯁ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯇꯧꯔꯣꯅꯦ ꯍꯥꯏꯔꯛꯑꯣ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯈꯪꯅꯔꯝꯃꯦꯕ ꯑꯩꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯈꯪꯅꯔꯒ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯑꯗꯨ ꯅꯪꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯍꯥꯏꯗꯤ ꯅꯪꯅ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏ ꯈꯣꯠꯂꯣꯏꯒ ꯇꯧꯕꯗꯣ ꯗꯦꯕꯤꯇꯥ ꯇꯥꯕ꯭ꯔꯣ ꯁꯤ ꯑꯝꯇ ꯈꯨꯝꯃꯣꯕ ꯀꯩꯅꯣ ꯍꯥꯏꯒꯗꯕꯁꯤꯁꯨ ꯍꯥꯏꯔꯣ ꯑꯩ ꯅꯪꯉꯣꯟꯗ ꯌꯥꯝ ꯂꯥꯜꯂꯦ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯖꯔꯒꯦ ꯃꯥꯏ ꯅꯝꯕꯔꯒ ꯂꯣꯏ ꯕ꯭ꯂꯣꯛ ꯄꯤꯔꯒꯗꯧꯔꯒꯦ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ
ꯀꯩꯒꯤ ꯑꯗꯨꯒꯤ ꯋꯥꯗꯨꯗꯤ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯑꯒꯅꯦ ꯋꯥ ꯑꯃꯇ ꯍꯥꯏꯅꯔꯣꯏ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯁꯨꯡꯇꯧ ꯇꯧꯖꯔꯣꯏꯒꯦ ꯁꯦ ꯑꯩ ꯈꯣꯡꯕꯥꯏ ꯈꯨꯔꯨꯝꯃꯒꯦ ꯅꯪ ꯑꯩ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯗꯤ ꯉꯥꯛꯄꯤꯔꯣ ꯍꯥꯏꯕ ꯑꯗꯣ ꯊꯥꯖꯕꯁꯦ ꯑꯃꯨꯛꯇꯪ ꯃꯥꯡꯈꯤꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯣ ꯌꯥꯈꯤꯗ ꯑꯩ ꯁꯨꯡꯉꯥꯛ ꯉꯥꯛꯄꯤꯕ ꯉꯝꯃꯔꯣꯏꯗ꯭ꯔꯣ ꯋꯥ ꯃꯈꯥ ꯇꯥꯔꯣ ꯑꯩ ꯁꯨꯡꯉꯥꯛ ꯉꯥꯛꯄꯤꯕ ꯉꯝꯃꯔꯣꯏꯗ꯭ꯔꯕ ꯑꯩ ꯐꯤ ꯆꯣꯡꯊꯈ꯭ꯔꯒꯦ ꯌꯥꯏꯀꯣ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯝ ꯌꯥꯅꯤ ꯑꯦꯛꯇ꯭ꯔꯦꯁ ꯑꯣꯏꯕꯀꯣ ꯑꯦꯛꯇ꯭ꯔꯦꯁ ꯑꯣꯏꯕ ꯌꯥꯅꯤ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤ ꯑꯗꯨꯝ ꯁꯥꯡꯖꯜꯂꯛꯑꯦꯕꯀꯣ ꯑꯗꯣ ꯀꯩꯅꯣꯅ ꯁꯤꯁꯇꯔ ꯗꯦꯕꯤꯇꯥꯅꯀꯣ ꯗꯦꯕꯤꯇꯥ ꯍꯥꯏꯕ꯭ꯔꯥ ꯁꯤꯁꯇꯔ ꯗꯦꯕꯤꯇꯥꯅ ꯄꯥꯝꯖꯅ ꯉꯪꯕ ꯏꯁꯩ ꯑꯃꯇꯪ ꯑꯔꯣꯏꯕꯁꯤꯗ ꯈꯤꯇꯪ ꯃꯇꯦꯛ ꯑꯃꯇꯪ ꯉꯪꯕꯤꯔꯛꯑꯣꯅꯦ ꯈꯤꯇꯪ ꯀꯟꯅꯀꯣ ꯈꯣꯟꯗꯥ ꯑꯣꯏꯒꯦꯔꯥ ꯀꯩ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯉꯪꯕꯤꯔꯛꯑꯣꯅꯦ ꯉꯪꯉꯣ ꯆꯤꯡꯗ ꯁꯥꯠꯄꯤ ꯏꯉꯦꯜ ꯂꯩ ꯆꯤꯟꯅꯗꯅ ꯀꯦꯟꯈꯤꯕ ꯍꯣ ꯀꯜꯂꯛꯏ ꯍꯣ ꯀꯜꯂꯛꯏ ꯀꯜꯂꯛꯏꯗꯦ ꯑꯩꯅ ꯀꯦꯟꯗꯦꯗꯣ ꯃꯥꯂꯪꯕꯅ ꯍꯨꯝꯕꯒꯤ ꯀꯦꯟꯕꯅꯤ ꯗꯦꯕꯤꯇꯥ ꯅꯪꯒꯤ ꯋꯥꯍꯩꯗ ꯅꯨꯡꯁꯤ